ꯍꯧꯗ ꯍꯧꯖꯤꯜꯂꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯄꯨꯟꯁꯤꯁꯦ ꯃꯪꯂꯥꯅꯤ ꯃꯪꯗꯕ ꯌꯥꯗꯕ ꯃꯪꯂꯥꯅꯤ ꯄꯨꯟꯁꯤꯁꯦ ꯃꯪꯂꯥꯅꯤ ꯃꯪꯗꯕ ꯌꯥꯗꯕ ꯃꯪꯂꯥꯅꯤ ꯀꯥꯏꯗ ꯀꯥꯏꯅꯅꯨ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯅꯤ ꯀꯥꯏꯗ ꯀꯥꯏꯅꯅꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯄꯨꯟꯁꯤꯁꯦ ꯄꯨꯟꯕꯅꯤ ꯄꯨꯟꯗꯕ ꯌꯥꯗꯕ ꯄꯨꯟꯁꯤꯅꯤ ꯄꯨꯟꯁꯤꯁꯦ ꯄꯨꯟꯕꯅꯤ ꯄꯨꯟꯗꯕ ꯌꯥꯗꯕ ꯄꯨꯟꯁꯤꯅꯤ Film forum chairman gidamagdasu khubang hauna khubigani hui yeah Ishwar mana sinbaga mi aikoina hotnabaga karigi manaroi karigi di chanaroi Ishwar mana sinbaga mi aikoina hotnabaga karigi manaroi karigi di chanaroi Ishwar magi su thamoy ama panmani mi gumba mi oiba aikoi yesu pukning ama leibani lai gumba Ishwar magi su thamoy ama panmani mi gumba mi oiba aikoi yesu pukning ama leibani lai gumba ni na ni shilu piratrabashu mahutni pangda pangsilu shoina na adum piratkani punshishe manglani mangava yadava manglani punshishe manglani mangava yadava manglani kaina kaina nu to ama laksani kaina kaina nu laina tamma ama laksani punshishe punbani pundava yadava punsini punshishe punbani pundava yadava punsini oh